Manipur amasung Kashmir ki matangda United Nations ke Human Rights Chief Volker Turk na fongdokiba wafam adu leibak asigi UN ke Permanent Representative Arindam Bakchina akanba mongda yaningdaba fongdokre. Geneva da pangthokiba UN Human Rights Council ke Yankai Nipan suba regular session na Arindam Bakchina Volker Turk ke wafam adu yumpham yaudaba wafam ni haina fongdoke mahakna hai India se furup kayana khundaduna harau tayamna punna hingminariba mafam amane leibak asi sakju lon amade furup ki khenaba thamdana pangal thokna paliba leibak amane Jammu amasung Kashmir da mikhal mai pakna pangthoktuna miyam gi oiba lengak ama leikre masigi mathakta state atuda chawkhat kongthangda khumang chawsilakpana lamdam aduda ingtappa hanjilakle tourism chawkhatlakle amade pumnamakka loinana chawkhatpa lamdam ama oinaba changsili haike mahakna makhatana hai malemgi oina khwaidagi chawba democracy chatpa leibak asida miyoi pumnamak hiram khudingmakta saruk yahanba haiba wakhalon asidagi hongba leitri atopa leibak singna leibak asigi social amasung democratic ke mawong sing ase ningthina khangba mathau tai haina so mahakna makhatana fongdokhi